आकाशवाणी इम्फाल ngangbam nganthoi na pau pazari Ahmedabad ta thasi ki tarani thoida aeroplane kaibada laikhidrabi Kongbrai Larpam Nganthoi Sarma gi haksangi aroiba mathau mangam mahaki pongnafam lamdam Thobal awang lekai da hauzik pangthokli mafam aduda miyamna laikhidrabagi mafamda laisu katunai kai khumnaba utli ngasi nungthil pung ama minute 10 rom taba matamda Nganthoi gi haksang Imphal gi International Airport ta yorkhibani airport ta gi mahaki pongnafam Thobal awang lekai phawba lakpagi lambi gi tongan tongan ba mafam singda miyamna laikhatunai kai khumnaba utkhi Amaromda Ahmedabad ki plane kaibagi thaudokta laikhidraba singi mafamdai kai khumnaba utpagi mifam amang New Delhi gi India International Center da pangthokre mifam adu All India Airlines Retired Personnel Association na sinbani mifam adu da Indian Airlines ki hanagi Chief Managing Director Sunil Arora amadi Air India gi hanagi karmasari sing saruk yakhi Manipur da ngasi nauna miyoi 13 COVID-19 positive oiba thengnare Hauzik phawbada punna positive oiba masing chama 95 sure Raija gi haksel bibak ki serol manahai ngasi miyoi chama amagi sample test tawbada miyoi 13 COVID positive oiba thengna khibani miyoi 13 asigi manungda Imphal West gi miyoi 13 Imphal East gi miyoi 3 amasung Thobal gi miyoi 3 yauri hauki bapung 13 da miyoi 5 naba phagalakhi hauzik phawbada miyoi chama 12 home isolation tawduna leiri Imphal West Zilla gi Paubitek Mayai Lekai digi Sesam Abdul Qadir Misi ga mari lenana Manipur Police na ngasi miyoi ama mongsangai makha lekai digi fare hairi Police ki pauna hai case asiga mari lenana miyoi 8 phakraba matung numit 8 ni police custody da remand lauthaduna case asigi langla langjil thigatli makhoi digi gypsy 3 yauna gari 5 su phagatki hanagi shiksha mantri amasung MLA Thongnawjam Basanta Kumar na ngasi Nambol Naurem Kaithelda PMJAY card sing miyam da khusinakre Thauramadu da Sri Basanta Kumar na hai Nambol Kendra gi oina hauzik phawbada CMST card lising machama amasung PMJAY card lising humchani saba loiduna miyam da khusinakre Thauramadu da BJP Nambol Mandal gi President Ahong Sangpam Jiten su saruk yakhi India Meteorological Department Imphal Center na hairi lakliba numit mangani asida raija sigi tongan tongan ba mafam singda mayai oiraptagi akanba phawbugi sangda nongchugani None Jiribam amasung Senapati Jilla gi mafam kharada hayeng akanba nongchugani hairi Ukhrul Jilla da hayeng akanba dagi yamna kanba sangda nongchugani haina orange alert lauthokre America na Iran da sathakhiba air strike adugi paukhum oina Iran na Operation 2 Promise 3 gi makhada Israel da ballistic missile kuntra hena kapsin khre attack adu Haifa yauna Israel gi mayai thangba saruksing da sathakibani Web 20 na leba adugi Ben Gurion Airport Biological Research Center sing amasung Command and Control Facility sing da attack sathaki hauzik chu makhata na Iran amasung Israel gi marakta missile gi attack sathanari Iran gi nuclear gi kusukhulai sing thamba mafam ahumda America na sathakiba military attack adu leba aduna yaningda phongdokre leba adugi mapan thoro mantraloin hai attack adugi daita pumba America na pugadabani Thaudogasi antarjati gi aina masung UN Charter bu thugaibani America na Israel ga khosam duna miyoi kanglub amada atamnana landabagi thabuk sathai haina su Iran na maral siri America na attack sathakiba leba adugi nuclear gi kusukhulai thampham sing adu International Atomic Energy Agency IAEA gi mityang makhada laiba mafam singni Iran sarkar na United Nations amadi masigi Security Council amasung IAEA na attack adugi matik chaba action athubada laukhanaba appeal tawri Maragasida International Atomic Energy Agency IAEA na Iran da hojik thokliba phibamgi matangda mifama maheng pangthoklagani hairi Griha Mantri Amit Shah numit inigi Chhattisgarh khongsatang asi Raipur da thongkhre Maki khongsat manungda Sri Shahna Raijagi konung Raipur amasung Narayanpur da pangthokpa tongan tongan ba tharum kya da saruk yagani Mangno asi Raipur gi National Forensic Sciences University amasung Central Forensic Science Laboratory sana bajatra hunki Forensic Science University asi lam ekar ni phuram chawba mafamda lupa koti samri changna sagani Paulo Jare